मणिपुर लेगा के एम्प्लॉयज सेंट्रल गवर्नमेंट के एम्प्लॉयज फंगलिबा DADR गा मानना फंगहल्लु हाइबा यावना टोंगा डिमांड सिंग तालदुना जॉइंट एडमिनिस्ट्रेटिव काउंसिल ऑफ M2N MGO ना चथरिबा सीज वर्क स्ट्राइक के खोंजंग मखाता ना चंगसिली ngasisu JAC asigi lamjing makhada Bishnupur district headquarter amadi Imphal West ki lamfel pata leiba minor irrigation department ki employees singna thabak leptuna waka mifam chathaki Chayulama fazalaklaba khongjang asida laingang na tashin ushinadana laithoklabadi makhataba akanba khongjang changshin khigani haina JAC ki president RK Basumani na Jackson Warol thamlakli Protest asigi manung chana All Manipur Government Drivers and Technicians Association asenduna Bishnupur district lairiba lengak ke employees singna Bishnupur district ki deputy commissioner ki complex cha chathakibada cease work strike ka mari lenna RK Basumani na makhataduna JAC na lengak ke taliba demand taragi manungda thangja numit khuding ki suti ohen banatana atai demand sing asi fawa pidri madugi mathakta chief minister amadi chief secretary ka demand sing asi gi matangda anirak unakri adubu yanaba leitri maruina lenga ke employees sing da pifam thokpa DADR asi chada taranipan mangjaduna leiri central government ki makhada leiriba employees sing gi oinadi chada humpu fanglibani maramaduna lakadoriba 8 pay commission ki term and reference ki matungina chaliba chahi asi ki January amadagi Sonthana Lairiba DADR asi 18% haptuna state employees sing da DADR pithok pidana ngapigani pithok pidabana semilonda su chawna mangjaba oiribani masigi matang da chief minister Yumnang Khemchana apikpa percentage pige hariba si yabangamloi maragasi da Manipur lenga ki terminate benefit ki senfam lupa crore chonga ga yankhai leiri hariba senfam asi Pithokpa ngamnaba thabak atawbagi matamasi chahi humfudagi humphuni thoida sangdokpinaba haijabani loinana lenga ki oina kumja lising ani kunmari gi report ki matung ina hojik fawada awatpa post lising yankhai rom leiri masina maram orega lenga ki thabak thoram singda mangam sana thabak tawba ngamdaba kaya yauribani masi kongnaba regular post thabak lobiu haijabani asigumba demand kaya employees singda tanbada lenga na khangshin ushinadana Haibasi Madam Chadi Amaromda JAC na Jangchiliba Khongjang asi haurakliba lairik laishu haidaba lainga ki thabak tawkadoriba singisu saruk yauribani maramaduna hiramasida saugatminaduna lamdam asibu afaba khunai oina bo honaminasi loinana JAC na Jangchilakpa Khongjang singda lainga ki employees singasu saugatpiu haiki Sarkar da talibu demand tarani ado tara sigi manunga amagudi china order thokpire Ate mapan namuga lauri adu mate mapan sigi manu da koi na yam maru na khanga charabada uji guding na employee medicine ni pensioner singa sana yabe demand DA amadu DR ni masi koi na hajeng besi DA ga DR ga si lakado ba 8 central pay commission na pili ba term of reference ki matu na koi na 1/1/2026 ta masi 18% je hapsa laga 60% DR laitra ga di akoi da achowa semit lan mangja rama legani aduna masi pitok pi haina tamjagani aduga auji sarkar ne pitok pangam dang leiwa koi ge employees ingi terminal benefit lupa ko sanga ga yankhai leiri masi pitok pangam ne da gi damakta koi ge employable AG ojik service tagi pota ga da ka go ji sahi ami ne sanbok pi aijabani masi da natana ojik Manipur sarkar gi makha da hang ne leiba post Nising yankhai mukchi uji kudakta mention mai ngamre do ponina employee me ande sini me ande pi burden je achide tawdana ko na paralysis o ende dana government ki sector ande paralyze oide ko ji leiba employee ko nising ko ndo ji na suraga government da so tawdana aduna uji ki ji kudakta mention na matam jangani aduna maram ga masigi changi matam ji jo sahi ani ji matam ji changdo piraga asmaina tendal laga koi ge kenu me anji benefit ji PB raga koi damai ba ji chaliba pension me di salary PB da crore satuk taru chumna taru chali basi matak ta sai ji vacancy mention da ne maram ga 287 crore mang ba je amuk 606.66 crore da 287 crore je apse lagati London city salai ga da paisa ji lupa crore sama panne masi do to level masi open namna gi damata ne ko na mention view aduga che London jigi sembit londa athu kana afaga mo o emine chi lena na government